Assam Rifles na Kuki Khul Singh Guard tawdagi hendoraktuna Kuki LALHOUBA Singh na Chathaba attack Shingda Assam Rifles na hagtheng na Mateng Pangle Haina lamsang SG MLAS Rajen na Phongdokhre lamsang SG manung chanba karong khuldang asi ayuk chatkiba yengsin khongchat amaga mari leinana paumi Singda wafam asi phongdokladuna mahang hai housing Manipur gi law and order asi unified command gi chairman soiba security advisor Kuldip Singh na pumna magyengsinuna leiringai cherak asida Assam Rifles Singh gi mamangmaktada Myanmar gi LALHOUBA Singh gi matenga loinana Kuki LALHOUBA Singh na tamgi khul Singda attack chatharakpa yum kaya mai thabana chingba kaya chatharakliba asida tumina yengduna leitok loi Tamgi khul ngakpa khunja volunteer Singh na masangak thok chanaba khut hanba matamdana Assam Rifles Singh na onsinduna nongmai kapsinduna awafamda tahanbagi thabakaya uba fangli Hauzik oiriba fiba masida Assam Rifles Singh na Kuki LALHOUBA Singh gi mateng phong na pangle haibasi chama chumlaba wafamni ngarang en voljang da leiba Kuki LALHOUBA Singh na Tairen Pokpi khulda chatharakiba attack aduda Tairen Pokpi gi khunja Singh na handuna nongmai kaplubada nifugamari kungadi thoi amadi tara suba Assam Rifles na Kuki LALHOUBA Singh gi maikai da tong sinduna nongmai amadi bom kapsilakiba kaya du yamna michang mikhai naiba thawungni nongmai kapna baduda Assam Rifles na Kuki LALHOUBA Singh gi bunker Singh dagi nongmai kaya kapthoraki maduda khunja ani asopan nangkibani thaudok asina ngasidi Kuki LALHOUBA Singh ga Assam Rifles Singh ga bunker amatada laiminaraga khunja Singh da attack chatharakpani haibasi mayek sengle haina MLA na makhatana phongdokhi कोई पीरिबा मेमोरेंडम दुदा कोई पीआर थमननबगी मसाक करीमता यावदे सेंट्रल गवर्नमेंट ना कोई लॉ एंड ऑर्डर सी कुलदीप सी एडवाइजर टू सीएम हापकांदा यूनिफाइड कमांड की चेयरमैन बाव मंगोंदा हापगा लॉ एंड ऑर्डर सी माने मॉनिटर तौरगा माने यिंगजनना लेरिगे मरक सिदैदा असम राइफल सिंगसिगी ममांगदा LALHOUBA कोई along with the Brahmins Kuki PDF or Chin Kuki मोय यावना मैतैगी युम मै थाबा अदुदगी कोई Maitai Singda Makoina attack Toropa, Amasung Maitagi Volunteer Halaga Kapakanda, Assam Rifles in a coverage piraga protection, piraga Moila have said, Masi Koi Yampazana Chumabo Wapamni, Naranga, El Bongjangi, Adugumba, Ikoi Kukina Maitade, Volunteer attack Toropa, Halaga Kapakanda, Ikoi Asidida, Tamelong the Laba, Ikoi Assam Rifle 44 Assam Rifle Laurame, 22 Assam Rifle Lerame. अदुगा 10 AR गा लेरमकांदा मखोइना अखोइगी कुकीगी LALHOUBA सिंगदुगा लेमिनरगा मोय ngaraंगसी अखोइगी मैतेगा कामनबकांदा अखोइ असम राइफल की अनि सोमिसी करमाइ सोमिनो दुसु 44 AR की असम राइफल सोइने बसिना मयक लाना अखोइ ताकपंगमी मणिपुर दा अखोइ कुकी मिलिटियन सिंगा असम राइफल गा पुन्ना लेमिनरे बंकर दा मोय पुन्ना लेमिनरे से अखोइ ngaraंगी दुना अखोइ खुदम ओय